ꯔꯥꯏꯝꯁꯤ ꯌꯥꯝꯅ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯕ ꯌꯥꯝ ꯂꯥꯏꯔꯤꯛ ꯍꯩꯕ ꯍ꯭ꯌꯨꯃꯦꯟ ꯑꯦꯅꯥꯇꯣꯃꯤꯁꯤꯗ ꯁ꯭ꯇꯗꯤ ꯇꯧꯕ ꯃꯤꯕꯨ ꯍꯤꯡꯍꯟꯒꯦ ꯍꯥꯠꯀꯦ ꯉꯝꯕ ꯀꯣ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣꯃꯅꯦꯕ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯅꯦꯕ ꯑꯗꯨꯗ ꯃꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯁꯤ ꯑꯩꯈꯣꯏꯗꯤ ꯁꯔꯚꯤꯁ ꯁꯦꯛꯇꯔꯗ ꯂꯩꯔꯤꯕꯅꯦ ꯀꯥꯎꯔꯣꯏ ꯃꯣꯏ ꯄꯤꯔꯤꯁꯦ ꯁꯔꯚꯤꯁꯅꯦꯕꯀꯣ ꯑꯗ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯉꯁꯥꯏꯒꯤ ꯍꯦꯛꯇ ꯃꯤꯅ ꯀꯩꯅꯣ ꯇꯧꯔꯝꯕꯒ ꯃꯁꯥꯒꯤ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯍꯥꯟꯅ ꯄꯤꯗ꯭ꯔꯤꯉꯩꯗ ꯑꯁꯤꯕꯗꯨꯒꯤ ꯀꯣꯟꯗꯣꯂꯦꯟꯁ ꯇꯧꯔꯒ ꯅꯨꯡꯉꯥꯏꯇꯕꯗ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯔꯤ ꯍꯥꯏꯔꯒ ꯁ꯭ꯇ꯭ꯔꯥꯏꯛꯀ ꯍꯦꯛꯇ ꯇꯧꯁꯜꯂꯛꯄꯁꯤꯗꯤ ꯄ꯭ꯔꯣꯐꯦꯁꯟꯗꯣ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛꯁꯀꯨꯝꯕ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯃꯁꯥꯒꯤ ꯑꯁꯣꯏꯕꯕꯨ ꯈꯨꯝꯖꯟꯕꯒꯤ ꯃꯃꯤꯅꯦꯅ ꯂꯧ ꯇꯥꯕꯅꯦꯕ ꯃꯌꯥꯝꯅꯀꯣ ꯃꯔꯝꯗꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯃꯃꯥꯡꯗ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯃ ꯀ꯭ꯋꯥꯏꯊꯦꯟ ꯃꯣꯏꯔꯥꯡꯄꯨꯔꯦꯟꯗꯒꯤ ꯑꯉꯥꯡ ꯑꯃ ꯀꯦꯟꯁꯔ ꯅꯥꯕ ꯑꯉꯥꯡ ꯑꯃ ꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯁꯤꯟꯗꯣꯛꯎꯕꯗꯒꯤ ꯁꯤꯈꯤꯕ ꯔꯤꯝꯁꯀꯤ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟ ꯀꯩꯀꯥꯅꯒ ꯂꯣꯏꯁꯟꯅꯔꯁꯤ ꯅꯣꯏ ꯋꯥꯔꯤꯗꯣ ꯀꯥꯏꯅ ꯃꯄꯥ ꯃꯃꯥꯗ ꯍꯥꯏꯔꯛꯈꯤꯕ ꯆꯥꯎꯊꯣꯛꯇꯅꯕ ꯅꯝꯁꯤꯟꯅꯕ ꯍꯣꯠꯅꯈꯤꯕ ꯀꯦꯁ ꯑꯃ ꯂꯩꯌꯦꯕ ꯔꯤꯝꯁꯁꯦꯀꯣ ꯃꯁꯤ ꯑꯩꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ ꯋꯤꯠ ꯗꯣꯀꯨꯃꯦꯟ ꯂꯩꯌꯦꯕ ꯑꯩꯈꯣꯏꯗꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯍꯥꯟꯕꯗ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔ ꯁꯨꯄ꯭ꯔꯤꯟꯇꯦꯟꯗꯦꯟ ꯔꯤꯝꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯁꯤ ꯃꯥ ꯎꯅꯕ ꯑꯃꯇꯪ ꯆꯠꯄꯤꯌꯨꯅꯦ ꯃꯥꯒꯤ ꯒꯦꯠꯇ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯗꯨꯕꯨ ꯃꯥꯕꯨ ꯄꯕ꯭ꯂꯤꯛ ꯁꯔꯚꯦꯟꯅꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯆꯦꯝꯕꯔꯗꯣ ꯑꯗꯨ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯃꯤ 20-30ꯃꯨꯛꯅꯦꯕ ꯃꯥꯒꯤ ꯉꯥ ꯊꯝꯃꯤꯁꯦ ꯑꯗꯩ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ 7-9 ꯑꯃ ꯑꯗꯒꯤ ꯃꯥꯒꯤ ꯔꯟꯅꯔ 2-3 ꯑꯃ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯀꯩꯅꯣꯒꯤ ꯒꯣꯔꯃꯦꯟꯅ ꯄꯤꯕ IRBꯔ MRꯔ ꯑꯗꯨ ꯃꯌꯥꯝ ꯑꯃ ꯗꯦꯟ ꯃꯥꯒꯤ PA ꯃꯌꯥꯝ ꯑꯃ ꯑꯗꯩ ꯔꯤꯝꯁ ꯍꯥꯏꯁꯦ ꯁꯔꯚꯤꯁꯅꯦꯕ ꯃꯣꯏꯅ ꯄꯤꯔꯤꯁꯦꯀꯣ ꯃꯣꯏꯗ ꯀꯩꯁꯨ ꯀꯩꯅꯣ ꯅꯠꯇꯦꯕ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯣꯏꯁꯦ ꯀꯩ ꯍꯥꯏꯅꯤ ꯃꯤꯅꯤꯁꯇꯔ ꯑꯃ ꯅꯠꯇ꯭ꯔꯒ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯍꯥꯏ ꯄ꯭ꯔꯣꯐꯥꯏꯜ ꯑꯣꯏꯕ ꯑꯗꯨꯝꯕ ꯅꯠꯇꯦꯕ ꯄꯕ꯭ꯂꯤꯛꯀꯂꯤ ꯌꯥꯝ ꯊꯤꯅ ꯑꯦꯚꯥꯏꯂꯦꯕꯜ ꯑꯣꯏꯒꯗꯕ ꯄꯣꯠꯅꯦꯕ ꯉꯔꯥꯡꯃꯛ ꯊꯣꯛꯏꯕ ꯊꯧꯗꯣꯛꯇꯨ ꯑꯍꯥꯟꯕꯗ ꯃꯤ ꯑꯃ ꯍꯥꯟꯅ ꯁꯤꯔꯦ ꯅꯨꯡꯗꯥꯡꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯅꯣꯡꯉꯥꯟꯕꯗ ꯃꯁꯥ ꯇꯦꯛ ꯇꯦꯛ ꯂꯥꯎꯔꯤꯕ ꯅꯤꯉꯣꯜ ꯑꯃ ꯆꯥꯖꯤꯡꯗꯩ ꯅꯤꯉꯣꯜꯁꯦ ꯑꯃꯨꯛ ꯂꯩꯈꯤꯗ꯭ꯔꯦ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗ ꯑꯃꯃꯨꯛ ꯁꯤꯔꯦ ꯑꯗꯣ ꯁꯤꯕ ꯈꯨꯗꯤꯡꯒꯤ ꯃꯄꯥꯡꯒꯜ ꯀꯟꯕ ꯏꯃꯨꯡ ꯃꯅꯨꯡꯗꯤ ꯂꯥꯎꯊꯣꯔꯛꯄ ꯉꯝꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯑꯁꯣꯟꯕꯈꯩꯗꯤ ꯀꯩꯝ ꯇꯧꯕ ꯉꯝꯃꯝꯃꯣꯏꯕ ꯑꯗꯨꯅ ꯔꯤꯝꯁꯁꯦ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯆꯍꯤ ꯑꯃꯗ ꯃꯤ ꯀꯌꯥ ꯂꯩꯇꯦ ꯀꯔꯤ ꯃꯔꯝꯗ ꯂꯩꯇ꯭ꯔꯤꯅꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯗꯤꯐ꯭ꯔꯦꯟ ꯗꯤꯄꯥꯔꯠꯃꯦꯟ ꯈꯣꯡ ꯅꯥꯕꯒꯤ ꯑꯣꯔꯊꯣꯗꯩꯅ ꯀꯌꯥ ꯂꯩꯇꯦ ꯑꯗꯒꯤ ꯀꯩꯅꯣꯗ ꯃꯦꯗꯤꯁꯤꯟꯗꯅ ꯀꯌꯥ ꯂꯩꯇꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯅꯦꯐ꯭ꯔꯣꯗꯅ ꯀꯌꯥ ꯂꯩꯇꯦ ꯋꯥꯔꯤꯕꯨꯀꯣ ꯑꯗꯩ ꯑꯥꯏꯗꯅ ꯃꯤ ꯀꯌꯥ ꯂꯩꯇ꯭ꯔꯤꯅꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯄꯕ꯭ꯂꯤꯛꯅ ꯐꯖꯅ ꯈꯪꯅꯤꯡꯕꯒꯤ ꯃꯇꯥꯡꯗꯣ ꯌꯧꯔꯛꯑꯦꯕ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦꯀꯣ ꯑꯗ ꯔꯤꯝꯁꯤ ꯑꯣꯊꯣꯔꯤꯇꯤꯁꯤ ꯗꯣꯛꯇꯔꯅꯤ ꯑꯩꯈꯣꯏꯗꯤ ꯂꯣꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯦꯡꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯔꯚꯤꯁꯁꯦ ꯅꯣꯏꯅ ꯎꯁꯤꯠꯇꯦ ꯀꯥꯏꯅ ꯈꯟꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯈꯤꯇꯪ ꯊꯥꯒꯠꯅꯤꯡꯗꯕꯒꯤ ꯃꯇꯥꯡ ꯑꯃ ꯂꯥꯛꯑꯦ ꯃꯔꯝꯗꯤ ꯉꯔꯥꯡ ꯃꯣꯏꯒꯤ ꯌꯨꯅꯤꯌꯟ ꯃꯌꯥꯝꯗꯨꯅ ꯗꯣꯛꯇꯔꯒꯤ ꯃꯌꯥꯝꯒꯤ ꯌꯨꯅꯤꯌꯟ ꯃꯌꯥꯝꯗꯨꯅ ꯇꯧꯔꯛꯏꯗꯨꯗ ꯉꯁꯥꯏ ꯌꯥꯝ ꯊꯨꯅ ꯔꯤꯄꯣꯔꯠ ꯑꯃ ꯏꯃꯔꯖꯦꯟꯁꯤꯗ ꯌꯥꯝ ꯊꯨꯅ ꯔꯤꯄꯣꯔꯠ ꯑꯃ ꯃꯤꯗꯣ ꯂꯩꯇ꯭ꯔꯤꯗꯣ ꯃꯥꯒꯤ ꯀꯦꯁꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯀꯟꯗꯤꯁꯟꯗ ꯃꯥꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯤ ꯃꯅꯨꯡꯗ ꯃꯥꯒꯤ BP ꯗꯥꯎꯟ ꯑꯣꯏꯔꯛꯄꯅꯦꯕꯨ ꯍꯥꯏꯔꯁꯨ ꯑꯗꯨꯕꯨ ꯍꯥꯏꯔꯁꯨ ꯃꯥꯒꯤ ꯀꯦꯁ ꯍꯤꯁꯇ꯭ꯔꯤꯗ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯊꯣꯛꯈꯤꯕ ꯂꯩꯔꯦꯕꯨ ꯍꯥꯏꯔꯁꯨ ꯑꯗꯨꯕꯨ ꯑꯃꯕꯨ ꯍꯥꯏꯔꯁꯨ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃꯗꯤ ꯄꯤꯐꯝ ꯊꯣꯛꯑꯦꯕ ꯔꯤꯝꯁꯅꯀꯣ ꯀ꯭ꯂꯦꯔꯤꯐꯤꯀꯦꯁꯟ ꯑꯃꯇ ꯄꯤꯗꯕꯤꯗ ꯃꯤ ꯑꯁꯤꯕꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯈ꯭ꯔꯦ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯕꯗ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯔꯒ ꯂꯣꯏꯕ ꯌꯥꯕ ꯄꯣꯠ ꯅꯠꯇꯦꯕꯀꯣ ꯃꯁꯤ ꯂꯤꯒꯦꯂꯤ ꯔꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯁꯤꯒ ꯐꯦꯃꯤꯂꯤꯁꯤꯡꯗꯨꯒ ꯂꯤꯒꯦꯂꯤ ꯊꯦꯡꯅꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯅꯁꯨ ꯉꯝꯃ ꯆꯠꯈ꯭ꯔꯅꯦꯕ ꯑꯗꯨꯒ ꯗꯣꯛꯇꯔꯁꯤꯡꯒꯤ ꯑꯦꯇꯤꯇ꯭ꯌꯨꯠ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯌꯦꯡꯉꯛꯄꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯃꯛꯁꯨ ꯏꯃꯥ ꯏꯄꯥꯅ ꯃꯁꯤ ꯗꯣꯛꯇꯔꯗꯤ ꯑꯣꯏꯍꯟꯅꯤꯡꯕꯅꯤꯅꯦ ꯑꯣꯏ ꯌꯥꯗꯧ ꯃꯥꯟꯗꯦ ꯀꯥꯏꯅ ꯑꯩꯈꯣꯏ ꯄꯤꯛꯏ ꯀꯥꯟꯗꯒꯤ ꯁꯨꯝ ꯌꯥꯎꯔꯛꯑꯕ ꯒꯨꯟꯅꯦꯕꯁꯦ ꯗꯣꯛꯇꯔ ꯑꯃ ꯑꯣꯏꯅꯤꯡꯕꯒꯤ ꯒꯨꯟ ꯄꯨꯂꯤꯁ ꯑꯣꯏꯅꯤꯡꯕꯒꯤ ꯒꯨꯟꯁꯦ ꯔꯥꯖꯅꯤꯇꯤ ꯇꯧꯅꯤꯡꯕꯒꯤ ꯒꯨꯟꯅꯦ ꯄꯤꯛꯏ ꯀꯥꯟꯗ ꯌꯥꯎꯔꯛꯑꯕꯅꯦꯕ ꯗꯣꯛꯇꯔ ꯍꯥꯏꯁꯦ ꯌꯥꯝ ꯀꯨꯜ ꯑꯦꯟ ꯀꯥꯝ ꯀꯣ ꯌꯥꯝ ꯀꯨꯜ ꯑꯦꯟ ꯀꯥꯝ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯏꯪꯅ ꯆꯤꯛꯅ ꯃꯌꯨꯝꯗ ꯈꯟꯅꯔꯒ ꯂꯥꯛꯑꯒ ꯃꯌꯨꯝꯗ ꯃꯥꯏ ꯅꯨꯄꯤ ꯈꯟꯅꯔ ꯂꯥꯛꯑꯒ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯆꯪꯉꯛꯑꯒ ꯃꯥꯒꯤ ꯁꯥꯎꯅꯤꯡꯕꯗꯣ ꯄꯦꯁꯦꯟꯗ ꯇꯥꯏꯁꯟꯕ ꯌꯥꯕ ꯄ꯭ꯔꯣꯐꯦꯁꯟ ꯅꯠꯇꯦꯕ ꯑꯩꯈꯣꯏꯁꯤꯗ ꯐꯝꯃꯤꯟꯅꯩꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯈꯟꯅꯔ ꯂꯥꯛꯑꯒ ꯑꯩꯅ ꯈꯤꯇꯪ ꯁꯥꯎꯅꯤꯡꯕꯗꯣ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯈꯤꯇꯪ ꯑꯩ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯦ ꯑꯦꯒ꯭ꯔꯦꯁꯤꯚꯅꯦꯁꯇꯣ ꯈꯔ ꯇꯧꯔꯁꯨ ꯎꯅꯦꯕ ꯑꯗꯨꯅ ꯗꯣꯛꯇꯔ ꯍꯥꯏꯕ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯌꯥꯝꯅ ꯀꯨꯜ ꯑꯦꯟ ꯀꯥꯝ ꯑꯣꯏꯒꯗꯕ ꯄ꯭ꯔꯣꯐꯦꯁꯟꯅꯤ ꯉꯔꯥꯡ ꯃꯤꯌꯥꯝꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯆꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯨꯗꯦꯟ ꯃꯌꯥꯝꯅ ꯃꯤꯌꯥꯝꯗ ꯎꯠꯂꯤꯕ ꯑꯦꯇꯤꯇ꯭ꯌꯨꯠꯇꯣ ꯆꯣꯡꯗꯅ ꯐꯟꯗꯅ ꯄꯤꯗꯤꯡ ꯆꯣꯡꯗꯅ ꯃꯈꯨꯠ ꯃꯁꯥꯋꯣ ꯇꯧꯔꯤꯗꯣ ꯑꯗꯨ ꯃꯥꯒꯤ ꯗꯣꯛꯇꯔꯒꯤ ꯄ꯭ꯔꯣꯐꯦꯁꯟꯒꯤ ꯑꯣꯏꯕ ꯄꯣꯠ ꯅꯠꯇꯦ ꯃꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯣ ꯌꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ MS ꯃꯈꯣꯏꯒꯤ ꯔꯤꯝꯁꯀꯤ PROꯁꯤꯡ ꯂꯩꯗꯅꯀꯣ ꯑꯗꯒꯤ ꯃꯥꯒꯤ ꯀꯟꯁꯔꯟ ꯅꯔꯁꯤꯡꯒꯤ ꯍꯦꯗꯁꯤꯡ ꯃꯣꯏ ꯃꯌꯥꯝꯅ ꯄꯕ꯭ꯂꯤꯛꯇꯣ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯅꯕ ꯔꯨꯝ ꯑꯃ ꯂꯧꯕ ꯑꯃ ꯆꯪꯉꯦꯕ ꯑꯗꯨ ꯔꯨꯝꯗꯣ ꯂꯧꯔꯛꯇ ꯇꯥꯔꯗꯤ ꯄꯕ꯭ꯂꯤꯛꯇꯤ ꯑꯞꯔꯥꯏꯁ ꯑꯣꯏꯔꯛꯄ ꯍꯥꯏꯁꯦ ꯃꯁꯥꯟ ꯇꯥꯕꯅꯦꯕ ꯅꯣꯏꯒꯤ ꯔꯤꯝꯁꯀꯤ ꯄꯤꯛꯈ꯭ꯔꯕ ꯑꯣꯊꯣꯔꯤꯇꯤꯗꯨ ꯇꯣꯛꯈ꯭ꯔꯣꯅꯦ ꯉꯁꯥꯏꯒꯤ ꯅꯦꯄꯥꯜꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁꯀꯨꯝꯕ ko den ngasai kenoगुम्बा अखोई श्रीलंका गुम्बदा बाउदा प्रेसिडेंट जिंग चेनरीनेबा नंगना रिम्स की डायरेक्टर ना थम्मिबा मागी सिक्योरिटी कुन कुंथ्रा दो अखोई रिम्स की डायरेक्टर उनब चली ममांगा मा उनब से कमाई तोगे याम नुवाई गिदेबा दु नुमितो को
मागी उनाबसे मोबाइल का से पुसन दे होय मोबाइल पुसन दबदुदी यारे अदो अपॉइंटमेंट लेब्रा खोटपा हंगबी याम थी अनअप्रोचेबल ओएबा याम थी अनअप्रोचेबल ओएब जाने अदुगा चंगकांदा गेट माना हाइरक्तिबो चंगबा यादबा चंगकान मनुंग चंगकान अमु याम सांगबा टेबल अमा कॉन्फ्रेंस टेबल अमा थमगा मीसिना असोम मतोन फमलगा माना सोम मतोन फम अदुदुम फमबिरो अदुगा हाइबिरो ने सोंगी हाइबिनिंग बदो गायना याम उसित होइदबा अदुगुम पब्लिक की केनो से कहनी चौकरी से मसागी लनाई चौकरी दौन खनबको आइदी मसीगी ड्रीम्स की डायरेक्टर से दिल्ली ट्रांसफर लापने अदो माई मयूम सिदैदा मयूम क्याम लेरमदोइनो मागी रिलेटिव क्याम लेरमदोइनो अदु अदा लोय तोक्रगांदा मीना रिमर ओइना हाइना बोलेबा अखोइदी कनो यादरी दिल्ली चखर लोइरेगा हाइबे वखलोन मानबा म यावसलेबा पब्लिक की आउटरेस लेबा एसे इवन चीफ मिनिस्टर बो गवर्नर बो नुंगाई नद्रगदी गवर्नर बो चीफ मिनिस्टर बो फमिनर वारी सनेबा अदो मखोइना क्लेरिफिकेशन अमा बो पीदना मी अनि हुम लेगिद्रिसे करम कंडीशन द लेगिदिनो मेडिकल ग्राउंड कमाइना ओइरिनो रिपोर्ट अमा बो पीदना अदगी रिपोर्ट पीबा तारगसु ngसागी रिपोर्ट पु सेमदोक सांजिन तौबगा मसागी इंटरनल इंक्वायरी कमिटी का फमगा तौबदुदी मियामना होजिकति पेलरोयबको होजिकति अखोइना तौगदोइसे हानगी मेडिकल लेरंबा ngसागी कोर्ट की थ्रू दा हाइतारेको इंक्वायरी कमिटी अमा फमन मम चंगी इंक्वायरी कमिटी सी कमाइन तो फमन गदगे गाना हानगी रिटायर्ड जज कुमा अमा यावरबा अदगी मेडिकल प्रोफेशन दे याम हाई प्रोफाइल ओरंबा रिटायर्ड ओइबा डायरेक्टर गुम्बा नत्रगा कमिश्नर गुम्बा अमा यावरबा मेडिकल ग्राउंड खंगबा बजनको अदु मी अमा यावरगा फैमिली की मी अमा यावरगा मसी कमिटी से फमन मम चंगे मदुगी सेटिस्फाई ओइबा ओइदबदु येंगनबको अदु ngam तारगदी डॉक्टर मैम सिना स्ट्राइक तौरेबा खोलेबसे मखोगी पर्सनल इंटरेस्ट तौबने लौगनेबा मोइजु मोइगी मरकता येंजगदमनेबा मोइ मरकता येंजगदमनी अखोगी प्रोफेशन जिदा मोइजु खांगमनेबा रिम्स की अचौबा डॉक्टर मैम अमन नुंदांग नाइट ड्यूटी तौबा यावदे से मोइ खांगमनेबा अदगी अलाउंस लौरगा प्राइवेट प्रैक्टिस तौवे हाबसे मोइजु खांगमनेबको खंगना याना लोइन तौनबा ngaतनेबा अदु याना तौनबा तारगदी मदुदा अखोइना हाइनिंगेसे मसीगी ओइबा चपचाबा इंक्वायरी कमिटी फमम चंगी इंक्वायरी कमिटी से रिम्स ना इंटरनल इंक्वायरी कमिटी फमना दी मियाम ना पेलोय अदुना मसे थ्रू कोर्ट हाई कोर्ट रेरा केनोम तौरगा मसी इंक्वायरी कमिटी फम कांदा रिम्स ता सुमाइना तोइना आउटरेस तो इसी कई मरम गिनो अदुगा होय मियाम ना केनो तौबदा सोखिबा खोखिबा मयाम दुगी मथक तसु होय लीगल एक्शन कई लोबे आइ अखोइदी ngसाइगी अखोइगी मथक ता प्रोटेक्टिंग अम्ब्रेला अमा आईपी इंडिया की आईपीसी की सेक्शन अमना अखोइबु डॉक्टर सिंगबु फुबा चैबा नत्रगा मखोइ मथक्ता केस तौबा यादेना सुम थमगदी अंगांग सिंग ngrangi मियामना प्रोटेस्ट तौबा लापदा मेडिकल स्टूडेंट मयामदना उलैबा मखुत मसागा सुमाइगा थिनदना खोतना फनगा चोंगदना तौरिदो अदु डॉक्टर अमगी एटीट्यूड नतेबा अदुगा अदुगी रिम्स तुदा करी दोबगे सु मखोइना अदुदा मोइना थोलागा केदोबै पब्लिक का कन्फ्रंट तौदोइनो पब्लिक का कन्फ्रंट तौगदबदी डायरेक्टर सुपरिटेंडेंट अदगी ngसाइगी पब्लिक रिलेशन का मरी लेनबा मोइ अदु लैबा सेक्शन मयामदना थोला कांदा पब्लिक तो मीटिंग हॉल में पूरा फजन फमीना कांदा मसीगी प्रॉब्लम से सॉल्व तौगदमनेबा मी उसितबा दौना अखोइदे रिम्सनी अखोइदे ngसाइ मोइना इदो कोहेसिव एनवायरनमेंट अमगा रिम्स से मियाम की लायंगबमने रिक्शो अमना थेंजलसु मकोकता सोय अंगांग अमा मखुत्तो सोयदना था nga सेमदना त सांगनाबदा कउरसु रिम्स त पुरकपैस मसान तामने अदुगी अमुक सिक्युरिटी मैम गा तौदना पाइदना थेंगदना नंग करी खुलाई याउरी 45 गा तौदोइरा रिम्स से को सुगुमना तैसादबा मथोमम गंगदबा मानबा लाइरिक लाइसु याउदबा मानबा को अदुगुमना तैसादबा थबक तो केनोना रिम्स कुंबा ऑर्गेनाइजेशन तौम थोकते मसे मरी लेनबा फैमिली सिंगा अखोइगा मसिगा मरी लेनबा कहता है ऑर्गेनाइजेशन सिंगना मसे हाई कोर्ट की थ्रू दा इंक्वायरी कमिटी में फमल लगा रिम्स की ओइबा इंटरनल इंक्वायरी कमिटी नतबा इंटरनल इंक्वायरी कमिटी मयाम माइथी गिब लेरे ममा मपा मयाम न पेन दबले आइना होजे हाइबा कैंसर नाबा मोरांग पुरेन क्वाइथेन की आंग जे सिना याम फजबा एग्जांपल ने मागी फाइल से स्वाइम थान ले जाने कोइदा को अखोइना टाइमिंग अमसुंग हाइ लेबे वाने बको उनगे हो यादबा रिम्स की डायरेक्टर मोइगी सुपरिटेंडेंट मोइ मयाम से परा अमा तंबीबगी चपचावा परा इदे अखोइना फूर चैरगा नतेको थ्रू लो परा अमा तंबीबगी चपचावा तंजादो सिदा लहौद्रगदी मसिगी मांगजबसे हेंग तुंग कोइन लाकने न जुवाइन तमजै